ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯑꯃꯗꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯄꯣꯊꯥꯃꯤꯅꯁꯤ ꯈꯪꯃꯤꯟꯅꯁꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯅ ꯆꯌꯣꯜ ꯈꯨꯗꯤꯡꯒꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯝꯖꯔꯤꯕ ꯆꯌꯣꯜꯒꯤ ꯔꯥꯁꯤꯐꯣꯜ ꯉꯁꯤꯁꯨ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯉꯁꯤ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 18 ꯌꯥꯏꯐꯔꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯗꯨꯅ ꯂꯥꯛꯀꯗꯧꯔꯤꯕ ꯊꯥꯡꯖ ꯅꯨꯃꯤꯠ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 19 ꯐꯥꯎꯕꯒꯤ ꯑꯣꯏꯕ ꯆꯌꯣꯜ ꯑꯁꯤꯒꯤ ꯔꯥꯁꯤꯐꯣꯜ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯆꯦꯅꯦꯜ ꯑꯁꯤꯅ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯝꯖꯔꯤꯕ ꯆꯌꯣꯜꯒꯤ ꯔꯥꯁꯤꯐꯣꯜ ꯉꯁꯤꯒꯤ ꯑꯣꯏꯅ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 18 ꯇꯥꯡ 19 ꯐꯥꯎꯕꯒꯤ ꯆꯌꯣꯜꯒꯤ ꯔꯥꯁꯤꯐꯣꯜ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯂꯣꯏꯅꯅ ꯆꯌꯣꯜꯒꯤ ꯔꯥꯁꯤꯐꯣꯜ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯝꯖꯕꯒꯨꯝ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯁꯨ ꯌꯨꯝꯁꯥꯔꯣꯜꯒꯤ ꯃꯇꯥꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯅ ꯈꯪꯃꯤꯟꯅꯕ ꯌꯥꯕ ꯇꯣꯄꯤꯛ ꯀꯌꯥ ꯑꯃ ꯄꯨꯖꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯖꯔꯤ ꯃꯔꯝ ꯑꯗꯨꯅ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯌꯥꯏꯐ ꯌꯨꯝꯁꯥꯔꯣꯜ ꯍꯥꯏꯗꯨꯅ ꯇꯥꯡꯀꯛ ꯅꯥꯏꯅ ꯁꯟꯗꯣꯛꯆꯕ ꯁꯦꯔꯦꯜ ꯑꯁꯤꯁꯨ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛ ꯍꯧꯖꯈ꯭ꯔꯕꯅꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯈꯨꯗꯣꯜ ꯇꯝꯖꯔꯒꯦ ꯆꯌꯣꯜꯒꯤ ꯔꯥꯁꯤꯐꯣꯜ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯐꯔꯦ ꯑꯗꯨꯗꯤ ngasi thamjariba October ki tang 18 October ki tang 19 fawbagi oiba chayolgi rasifol asi kudul tamjarage aduga mahusagumna tangkak ani thongna thambagi mongdu adumak sum ngasi su thamjage ngasi ki tangkakta tang 18 18 fawbagi ama thamjaraba matungda lemhoriba tang 10 tang 19 fawbagi oina thamjaraga chayol asi gi oiba rasifol ama sagasage aduga tongan ba Rasidugi matung ina leiriba haksangi mahi masingi amadi maruoina pakang lesabi singi chayol asida kari kari fall leiri haibadusu kudul tamjaramge mes rasi fall dagina adum ahujaraga mausa thamjaba aroibada min rasi fall thamjabado ngasi su thamjage ahan maside mes rasi fall tang 18 gina 18 fawbugi thamjage hariba matamasi fawbugi manungda marup mapangga loinana lamtu yengba satpa fangani Anoba marupsu fangani aduga sel di mukong khara pangani wanomba sakri khara thangna di mai pakani aduga imung manung santi oigani tang kundagi na kulumdoi fawbugi manung se fam hongdo hongjin tawgani karbar mayai oina kanagani pungi sei tawba michat fangani aduga mahi gi oina di thoina kaide pakang le sabi gi oina di haina singnagani mathangda bris rasi follow khasage Bris Rashifal gi oina tang 18 18 fawbagi manungda leibaki thabakta mathau yamna sinba matam oigani sanakonabagi thabakta sel fangani aduga fam hongdo hongjin khara de tawgani anobu pautagani aduga tang kundagina kulumdoi fawbagi manungsina lamda satpa kaide wanomba mai pakani imung manung santi oigani aduga pungi sei tawba kanagani karbar tawba saukhatkani Mahigi oinadi thoina kaide aduga fakang le sabigi oinadi muknagani mathangda mithun rasi fol amuk lokhasrake mithun rasi fol gi oina tang 18 gina 18 fawbagi manungsida imung manung semjin sajingani anobo pauta gani mari mata yamna thunglagani aduga anobo pochei leisingani wanomba wahi nungsigani Tang kundagi kulumdoi fawbagi manungda leifam hongdo hongjin tawgani marup mapanga funna lamtu yengma satkani karbar tawba kanagani mahigi oinadi kaide duga pakang lesabigi oinadi thungnagani mathangda karkat amuk haijarake karkat rasifol gi oinasu tang 18 gina 18 fawbagi hana thamjage hariba matamasi fawbagi manungda khutsa gi thabakta sel fangani Lari fongani marup mapanga punna samin thakminagani laitin gi thabakta pukning sangani tang kundagi kulumdoi fawbagi manungda karbar tawba khara kanagani wanomba sakri thangani aduga pungi sei tawba kanagani sel makhong pangani mahigi oinadi phai aduga pakang lesabigi oinadi muknagani mathangda singhara fol amuk lokhajage Singhara se polgi oina tang 18 gina 18 fawbagi manungda lamda chatkani fam hongdo hongjin tawgani ningma thungba khara watkani imung manung wakhal tina watkani aduga wanomba sakri thangani sel makhong pangani
aduga tang kundagi kulumdoi fawbagi manungda suba nomba karbar tawba kanagani isorgi thabakta pukning sangani lairik fongani mahigi oinadi ningba thungba watli aduga pakhang leisabigi oinadi haina singnai mathangda kanne rashifal amuk khudol tamjage kanne rashifal gi oina tang 13 tagina 18 fawbagi manungda lamda chatli anubu maruk unai sel makong pali ningbaga thabakka manaroi khanmana ama tawthorakpana ama oigani anubu maruk fangani aduga tang kundagina kulumdoi fawbagi manungdana suba nomba karbar tawba kanagani imung manung semga sagatpa tawgani wanom sakri thangi mahigi oinadi ningba thungba watli aduga pakhang leisabigi oinadi muknai asumna mathangda tulla rashifal ogasage tulla rashifal gi oina tang 13 tagina 18 fawbagi manungda mingonda leikiba sel lanthum fangani wakhal nuwaigani anoba maruk fangani aduga lamda chatpati kaide fam hongdo hongjin tawgani wanom sakri thangna mai pakani tang kundagi kulumdoi fawbagi manungda karbar tawba saukhatkani pung isai tawba mingchat fangani sana konabagi thabakta sel fangani mahigi oinadi akaiba leite pakhang leisabigi oinadi haina singnai mathangda basic rashifal lokasage basic rashifal gi oina tang 13 tagina 18 fawbagi manungda sel da kok ngaugani mari mata yumda thunglagani fam hongi imung manung wakhal tinabu watli wanom sakri thangani lairik fongba ngamgani pung isai tawba kanagani aduga tang kulumdoi ngakpigani tang kundagi kulumdoi fawbagi manungsina masa masu fangba mari mata sauba karbar sel tongba anoba paw taba matam oigani thodok yamgani mathau singani mahigi oinadi ningba thungde aduga pakhang leisabigi oinadi muknagani mathangda dhanu rashifal okasage dhanu rashifal gi oina tang 13 tagina 18 fawbagi manungsida sel da wakhal sagani mathau singani thodok yamgani haksang nungairoi wakhal tinabu watli lila drama pamgani lairik fongani aduga tang kundagi kulumdoi fawbagi manungda lamda chatpa kaite anoba paw tagani wanomba sakri thangani fam hongani mahigi oinadi ningba thungba watli pakhang leisabigi oinadi ahal lamalna haina singnaba matam oi mathang sidi makara molokasage makara rashifal gi oina tang 13 tagina 18 fawbagi manungse mingona leikiba sel fangi mari mata masa masuna mateng pangi panthaba leikiba sel fangi mathau chili wakhal kanadabada khalli aduga tang kundagina kulumdoi fawbagi manungda lamda chatpa kaide fam hongi wanomba mai fai anobu posai leisili lila drama yengbu pami sana khunabagi thabakta mingchat fangi mahigi oinadi kaide aduga pakhang leisabigi oinadi thungnai mathangda kumbha rashifal lokasage kumbha rashifal gi oina tang 13 tagina 18 fawbagi manungda anoba paw tai wakhal nuai sel makong pali karbar saukali wanomba wahi fajai mari mata sawi anoba maruk fangi aduga tang kundagina kulumdoi fawbagi manungdana lamda chatpa kaide fam kagani lila drama yengba pami tungi thabakki plan tawi marup yami pung isai tawba mingchat fangi mahi fajana satli pakhang leisabigi oinadi thungnagani asumna ngasigi thamjariba chayolgi rashifal sigi iro hek loibada min rashifal mausagumna thamjagum ngasisu min rashifal amuk thamjaraga losinjage min rashifal gi oina tang 13 tagina 18 fawbagi manungse mari mata yumda laktuna samin thakminaba fangani wakhal nuwaigani wanoma mai fakani karbar sel tongani fam kagani tang kundagina kulumdoi fawbagi manungda lairik iba fongba tawgani jagoi isai tawba mingchat fangi seldi mukong khar pali aduga anoba pochai lepsengani mahigi oinadi akaiba leite pakhang leisabigi oinadi thungnagani asumna channel sina chayol khudingi nomajing numit khudingi leptana sandoksariba chayolgi rashifal da ngasi October ki tang 13 tagina October ki tang kulumdoi fawbagi thamjariba chayolgi rashifal si matang aswaida tension janabagi tanjado lugzage loiba fawba tabiba madi miyeng tabibagi damak ngamkhaletan thagasaba phongdoksabagi iroinana aina ngangjabada soikiba lankiba yawrak supuna mang ngakminasi haiba wafamji thamjaraga
ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ